Manipuri Pau mit yang tabir bapum na magpurok sana Sherman na tarang nokchapagaloy na pungsa si Fabagi maru eba pahuseng sadok na pijari. Prime Minister Narendra Modi gi ngasigi Manipur khongchot asida aijol dagi chopper tongduna Churachandpur da hana thungagadaba ado nongchinggi fibamna maram oiraga Indian Air Force ki special charter flight amada ngasi ayuk pung 13:30 taba aduaida Imphal Airport ta thunglaba matung pung 13:95 taba matamda mahaki security convoy ga loinana Churachandpur tamna chatki Churachandpur da thunglaba matong da Prime Minister na district aduda leiriba IDP singa unaduna wari sanaki tungda Churachandpur gi Peace Ground da miyam tinba mifam amada saru yakhibaga loinana Manipur da paikhatkadaba lupa crore lishing tariet ka chahum rom gi senfam oigadaba tongan ba project kayagi uriep uyung tamki mifam aduda wangang laduna Prime Minister na Manipur da leiriba lalhaulup khudingmak na shanti gi lambida halaklasi haina appeal tawki Hawjik ta fangba pauda Prime Minister Narendra Modi hawjik Kangla da thunglakri hairi Kangla da pangthokliba miyam gi mifam asida Prime Minister na punna lupa crore lishing tarani thoigi senfam oigadaba tongan ba project sing sangaduna miyam da sinagani Nakalamaromda Prime Minister na Churachandpur gi Peace Ground da miyam tinba mifam ama saru yaraba matungda ngasi nungthil pung Kanglada amuk laktuna saru yagadaba miyam gi mifam da saru yaba lakhiba miyam na chikna chainaba ngamkhidre ngasi ayuk pung 13:30 hauna tongan ba furup ki miyoi lishing kaya Prime Minister na lakpa khawrang na ngainakhi marak asida Manipur Police amadi Central Security Force ki personnel singna akanba cheksin thorang lokhatpagi mami takhi panbayabadi Prime Minister Narendra Modi ki khongchot asi amuko amadi masiga chatminariba CSO sing yauna tongan ba lup singna Prime Minister bu taramna okti haina lauthokibata natana aina thingkraba tongan ba lalhaulup singi apunba committee ama oiriba CORRE Prime Minister gi khongchot asida total shutdown lauthokibasu leiribani amaromda irang asina maram oiraga Manipur gi miyamna khamthengna wanaraba matamda lamdam asida khongdara khidraba Prime Minister na ngasi irang asina chahi ani makhai fajilaklaba matam asida lakpa asi thengmalli haina miyamna pendaba kayasu phongdokhiba leikrabani Fibam asida Prime Minister Narendra Modi na thenglabasu thengna Manipur gi miyamna thengnariba awaba asi koknanaba amadi Manipur da tangdu leitaba hanjilaknaba honabada miyam gi ithil khangna thabak paikhalakadra haiba adugi achoba wahang ama oiri hiramasigi matangda paudam ama Aina huzik leijari mfam asi Kanglagi main gate adumaktadani huzik leiba ubiriba huzik fibam asi miyamna leibak asigi lamdam asigi miyamna Prime Minister Narendra Modi bu khawrang na ngaibagi saktam maduni adubu miyamgi ithil adudi karino Prime Minister dagi kari karamba aikoigi expectation sing lei haibadudi miyamdagi hakthengna na unaraga hangaga khangminarasi Prime Minister Narendra Modi lakpagi khawrang ngaibagi aikoigi mami Kanglagi mamang tawurise madam gi wakha aikoigi Prime Minister lakpasida kari tawhan bining balai kari expectation kari lei bibage akoigi pendaba mayam se akoisu adum haiba pame reisida la ingai sida akoigi kari pendaba kholau se mangonda tahan ba pame ba leiba ke asyamna waraba matam sida moina ngasagi waraba tanjadu da mana hannabu gingdre aduga hauji lakpa masim jijasu mayam sinasu lakti la e sidai sida akoi myam se adum unabadi la e ko unabadi la aga su ngasagi penda ba kholau se haining aga su khara mana ne kari tawba la ino haiba wahang mayam ama la e ba hojik lakpa sida kari tawgadam no se khangdaba fibam amada chambamnaba amada leireba ado hojik khoigi chawkha thorangi package mayama habidi inaugurate tawgadaba mayama Churachandpur dana amuk hanagi anova project mayamgi foundation stone le tawba aduga sidana inauguration lupa lising crore lising train thoigi khoigi tongan ba khaidi infrastructure gi oiba khoigi project mayam sanga ga dawri adu masina tabada Prime Minister na kari karamba khongthang lokhalamagadi ngasi lakpa numisida phagani ena khanbagi mote thambini as masi akoigi kari haitare
ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯦꯟꯅꯕ ꯆꯨꯔꯆꯥꯟꯄꯨꯔꯒ ꯑꯩꯈꯣꯏꯒ ꯈꯦꯟꯅꯕꯁꯤꯁꯨꯀꯣ ꯉꯁꯥꯏ ꯆꯨꯔꯆꯥꯟꯄꯨꯔꯗꯅ ꯃꯤꯆꯪ ꯆꯪꯕꯩ ꯃꯑꯣꯡꯗ ꯑꯃꯨꯛ ꯇꯧꯔꯦ ꯀꯣ ꯑꯗꯩ ꯑꯩꯈꯣꯏ ꯁꯤꯗꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯦ ꯈꯦꯟꯅꯕ ꯑꯅꯤꯁꯤꯁꯨ ꯑꯗꯨꯝ ꯎꯕ ꯐꯪꯉꯦ ꯑꯗꯣ ꯂꯥꯛꯏꯕꯁꯤꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯥꯛꯇ ꯌꯥꯗꯕꯒꯤ ꯂꯥꯛꯄꯒꯤ ꯐꯤꯕꯝꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯦꯗꯥꯝ ꯑꯗꯨꯒ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗꯣ ꯊꯝꯖꯒꯦ ꯊꯦꯡꯛ ꯌꯨ ꯉꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯄꯁꯤꯗ ꯀꯔꯤ ꯀꯔꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯤ ꯂꯩꯕꯤ reaction expectation Manipur ki development da kagum kharadi tor kane ada koi asa tawi development gidi kari development gidi lupa lising trying thoigi crore lising trying thoigi akhoi development project ma ama hana complete oiraba sangarani ado champurna 7300 crore gi foundation stone le tawrani haibagi paudi leire adu sinataba development nataba hoji congress na hoji khongjang ama jukan changjali mahakna laktiba khongsat asida political leaders singa ju unabiu amadi CSO gi leaders singa ju unabiu haibagi khongjang aduni hoji changjali se matang sida ozagi kai mor lai lairiba Manipur ki hojiki turmoil sidaba something development kharadi porgna badi ma soina tor kane na koi asa tawi ko asa tawbase development khakta natabida khoigi manipur da thokle birang sigi tangdu leitaba porangna ba peaceful harmony langna bagi matang na so kari kuma kharadi koina mongondi expect tawi hajari ba karamba khongthang paikhallaga di chungani na khari adwai du di kara serious ore ga unabagi haide waham waham phongdokgi tanjam pibi targa di kai haibini तंजा फंगदी हाइजनिंग बदी कनो अखोई मणिपुर की सिचुएशन हाइदी थोखिबा कॉन्फ्लिक्ट सिगी मतांगदा करीमता हाइदी पूरा साइलेंट ओइखिदना को प्राइम मिनिस्टर से सिगी वाहंग जुकरा हंगजनिंगे दुगा करी खन्नबिरिगे हाइदी सॉल्यूशन से होजे पौगी लेट्रिदना अदु करी खन्नबिरिगे अखोई जे तंगदु लेताब म पुबिरागा अदगी आईडीपीएस मयामसु मयुमदा चंगजबा फंगनबा अदुगुंबा करी करी सिनबिरिगे हाइबदो हंगजनिंगे असुंबा हाइजनिंगे असुंबा वायल अमा सोयदना तौबिरकनी हैना कोई आशा तौजगे थमजरी दमाइना थैंक यू हुजी हुजी आइना लेप्साई मफम असि कंगलागी मेन गेट हुजी का सोमना सुमनी आइगी मनिंगल लेरिबसि क्यू कोइगी प्राइम मिनिस्टर लापगी प्रोग्राम अदुगी फंक्शन अदुगी सरुक याबा लाखो मियामनी अदु हुजी से कैप्टारे चिकना चाइनाबो ngamdana लेरे हाइबा फिबम अदुनी हुजी लेरिबसि लिसिंग तारा मंगागी कैपेसिटी ओइबा अदुगुमलबा स्टेज नि मनुंगदा सारिबसि अदुगा मपानदा मिओइ लिसिंग अनि ओहुम रोमदी उरी अदुगा मनुंगदा कया अमसु चंखरे अदो मिओइ कया तिनगनी हाइबदु चपचाना हातु ngamdri हौजिक पुंग अनि तासलकु मतमसि प्राइम मिनिस्टर नरेंद्र मोदी गी अदुगुमलबा खोंगसत असिगी कंगलादा थुंगलकदबा असि शेड्यूल गी मतुंगिना पुंग अनि दा थुंगलकदबनि अदुबो नोंचिंगी फिवन मरम चांपुदा डायरेक्ट तागदबा हेलीकॉप्टर कैंसल तौखिबदगी इंडियन एयरफोर्स की स्पेशल चार्टर फ्लाइट मदंगसी पुंग अयु पुंग 11 मखाई रोम ताब मदुदा इम्फाल एयरपोर्ट थुंगदा बाय रोड ता चुरचांपुर तम चटखी चांपुरी कंगलादा थुंगलकपगी पाउ लेट्री अदुबो ngaringai gi mikupsida nakal amaronda akhoi कांग्रेस भवनदा कांग्रेस की वर्कर कया amana प्राइम मिनिस्टर लाप असida mahakna चपरांगी खर पाइखलगा इनॉग्रेशन खर तौबा अमदी फाउंडेशन स्टोन खर उरि उयुम तंग सिंग खतमक तौरगा हनखिबगी महुत्ता पॉलिटिकल पार्टी सिंग की तोंगान लीडर सिंग उनबियु अमदे CSO सिंगसु CSO की म्यूट सिंगसु उनबियु हाइबा वाफम अदुनी हजिक प्राइम मिनिस्टर नरेंद्र मोदी लाकलब मतुंगदा हजिक करिकरम वाफम सिंग फोंदोरकनी हाइबा अदुदी अचोक वहंग मोई Prime Minister Narendra Modi na Kanglada lakadaba asigi mangoinana miyoi lishing kayana Prime Minister bu khawrang na ngairingaida nakal amaromda Manipur People's Party amadi Congress ki thaumi signa Prime Minister gi khongchot asida tongan ba political party sing amadi CSO sing gi mihut singasu unaramu Manipur da chahi ani hena chatharaklaba irang asida supnatagi chawkhat thawrang gi thabak khaktamak lauthok lambaga chatkiba yaroi haina BT Road ta leiba Congress Bhawan amadi Imphal gi Polo Ground maningda leiba MPP gi office manakta khongjang sangsinkhre khongjang loi singna tongan ba demand sing phongdokpa placard sing paiduna Kangla gi main gate rom da changsin naba honabada police personnel singa ngaihak muknaba thoklaba matungda khongjang adu laksin bangamki In the history of Manipur, Prime Minister
He's the most merciless Prime Minister. Amit Shah, he's the most merciless Home Minister of India. Tat ki gongchat! Manipur miyam bigai ba piba! Manipur miyam bigai ba piba! Tat ki gongchat! Manipur dugai ba! Manipur dugai ba! Manipur dugai ba! Wow, September की तांग तरा हुंदोई पीएमओडी ना मणिपुर लाखो खुंस असिदा प्रजा मियाम दा एजेंडा अमता खंगन बलैतना मैतई अमदी कुकी तोंगान तोंगान करिगी दमक्तो उनरीबिनो मसी उनरीबगी मरमदी पीएमओडी ना अरोनबा एजेंडा अमा मणिपुर चथरे हाबसे मयेक सेने कही यदिगा थामंगा सुरगदब इरांग असिदा नोमता वफम अमता फोंदोक्त्रगा इखंग खंगौदना पिकनिक लापगुम लागा मणिपुर की अवा अना सिगी इरांग सिगी मतंगदा वरोइसिन अमता पुरकपा तौदना सम कारो खरना थोक इरांग असिगी वरोइसिनगा ताइसिननबो होतनबदी थेमनबो होतनबदी मणिपुर प्रजाना अमदी एमपीपी युथ फ्रंटना अकनबा मवंदा यानिंगदबदो ngasi सेंट्रल लाइंगाक उली फने अमना चौखटपा याबा प्रोजेक्ट या पोरसनु खोंथांग क्या लाक्सनु मणिपुर मसे तारबदी मदुगी कानबा मणिपुर खक लैरोय पिखरबा इरमदम मणिपुर सिदा बफर जोन क्या थमजिदना कांगु फुरुप खाइबुम खाइबुम तानब सिलिबा इंडिया लेंगा की डिवाइसिव पॉलिसी मणिपुर मियाम अमदी एमपीपी युथ फ्रंटना अकनबा मवंदा कंधेम तवी था मरिगा चही मंगा सुरगदब इरांग असिदा सुपम नोपंग खंगदन लरिबा आईडीबी सिंह इमुंग मनु पुबा ngamaktabana awa ana khangba ngamaktabana ngasi masagi mathwai thakiba kayam yawgrabani मखोई की तुंगी पुंसी का राले को दौड़ीबनो मसा की मयुंग मरमदम काराम मतमदा हंसिनबा ngमदौरीबनो हाइबो वफम मजे एमबीपी ना अमदी मणिपुर की प्रजा मयामना सेंटर लाइंगाकदा थमजरी पुंजा सिफोबगी ओइनदी मतांग असदा लोइजरी मखा ताबा अनोबा पाउ कया मरुमी दमक ISCOM मियेंग तादोना लेबियो।